Nakalamromda mihad asibu yaningndabu phongdoktuna ngasi nungthil khongjom sapamda leiba 𝗬𝗚𝗏𝗶𝗏 Academy gi masing yamlaba mahiroi singna khongjom bazar da wakan mifam phamkhre pung kun mari gi manungda mihad pafaduna cherak pigadabani justice for jenica sapam haina thaba play casting paiduna sangshin kiba khongjang adura saruk yakhibe thokjom nitis koba mahiroi amana haikibada school aste exam thaba lakhibi jenica bu minung silaitana yorkhokna thomlaga hadkiba ase athoba matamda lengak nimideng changbiduna mihad pa asi cherak pibiu haike Juni dalam disini kumari sebuah jenis sida, ibarat misalnya sabuk khongjom tamlibi, 𝗬𝗏𝗏𝗏 sabuk jenika saksu, exam pada bagi nabi dah minusitana, serahai menupasin jokong toluna, maki BJP kanan kibasi, 𝗬𝗏𝗏𝗏𝗏 singa thawai aksang yang uya jeningde, Mariam sina atau pematam government sina, miyeng jangbidana pun kumari ngapau inunda, miatu saya pilih. Nakalamromda mihad asibu yaningndabu phongdoktuna ngasi nungthil khongjom sapamda leiba 𝗬𝗚𝗏𝗶𝗏 Academy gi masing yamlaba mahiroi singna khongjom bazar da wakan mifam phamkhre pung kun mari gi manungda mihad pafaduna cherak pigadabani justice for jenica sapam haina thaba play casting paiduna sangshin kiba khongjang adura saruk yakhibe thokjom nitis koba mahiroi amana haikibada school aste exam thaba lakhibi jenica bu minung silaitana yorkhokna thomlaga hadkiba ase athoba matamda lengak nimideng changbiduna mihad pa asi cherak pibiu haike Juni dalam disini kumari sebuah jenis sida, ibarat misalnya sabuk khongjom tamlibi, 𝗬𝗏𝗏𝗏𝗏 sabuk jenika saksu, exam pada bagi nabi dah minusitana, serahai menupasin jokong toluna, maki BJP kanan kibasi, 𝗬𝗏𝗏𝗏𝗏 singa thawai aksang yang uya jeningde, Mariam sina atau pematam government sina, miyeng jangbidana pun kumari ngapau inunda, miatu saya pilih.